ꯑꯍꯥꯟꯕꯃꯛꯇꯗ ꯈꯣꯔꯖꯩꯒꯤ ꯇꯥꯕꯨꯅꯨꯡꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯇꯦꯟꯕ ꯚꯤꯗꯤꯑꯣ ꯑꯣꯏꯔꯕꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯤ ꯌꯥꯝꯅ ꯇꯥꯡꯕ ꯃꯤꯁꯛ ꯑꯃꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯃꯅꯤ ngasi ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯐꯝ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯟꯐꯥ ꯊꯤꯟꯕꯒꯨꯝꯅ ꯂꯪꯅ ꯉꯥꯟꯊꯣꯏꯔꯛꯂꯤꯕꯤ ꯃꯤꯌꯥꯝꯒꯤ ꯃꯆꯤꯟꯗ ꯂꯦꯞꯄ ꯂꯩꯇꯅ ꯇꯣꯏꯅ ꯀꯥꯆꯤꯟ ꯀꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯁꯣꯟꯅꯔꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯐꯝꯕꯥꯛ ꯊꯛꯇ ꯃꯁꯛ ꯈꯪꯅꯔꯛꯂꯤꯕꯤ ꯁꯛꯅꯥꯏꯔꯕꯤ MMA ꯐꯥꯏꯇꯔ ꯖꯣꯖꯣ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤ ꯈꯣꯔꯖꯩꯒꯤ ꯇꯥꯕꯨꯅꯨꯡꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ Professional MMA fighter ama nupina oirakpa haibasi mahakki punsida kayam lanthengnarangani haibasi isa ithanda mayamnasu isana oibiramlabadi ngasi leidiba Kangleipak Manipur gi film asida amuktang din yothadna khanthabiyu lambigi sorok mataida mamagi mateng pamduna cha bora yonduna ikai iki thadoktuna masana pamjariba masana aduda thawai hakchang wakhal pukning phirei chetna leptuna sanarakhibi misak ama ngasi Kangleipak Manipurda phangjaba aikhoi punamaki afavani especially nupi singi magun hena haplibani Jojo Rajkumari piklabasu pikna malem masida nganthoiduna maning makha tamna leirakpa adugumba lamdam masigi miyamna khamba thoibi haibada punamakna khangnariba adugumba mafam haibadi Moirang Fiongbam Leikai Part 2 da malem masida khongdarakhibi lamdam masigi tanglaba mani Jojo Rajkumari piklingai matamdagi sana khonabada thawai yamna yawba misak amani mahakna hairiba MMA fighter asi oinaba honarakpada lakliba thengnarakiba pumba punamaki pawdam miyamda pawdam jage Jojo Rajkumari machin manau ahunggi manungda iton tonbi RK Biren amadi ningthemcha mayum ongbi bidesinigi machani sahi taraga mathoi khaktamak ngairinge matamdagi Jojo Rajkumari kickboxer masana asida mahak khong thangjinba hauduna sanarakhi sinpham khudingmakta mai pakpa haibasi oja asi yaudrabadi oithokte haibadu mahakna mayek laraba khudamsu mahakna handaksu piri oihalli mahak masana 2007 da kickboxer asi sanajage haiduna mahaki ahanba oja oiriba Rohit Gender National Judge Kung Fu Kickboxing asida haijaki oja aduna su mahakna matam maruda 2007 aita wusu kung fu haiduna hangliba class aduke mafam aruda laktuna lona hairiba class adubu yengjaba misat amani haibasi oja aduna su hanana khangki amadi soidana mai pakpa sanaroy ama oirakani haibasi matamdugi Rohit Gender gi achetpa thajaba oibana Jojo Rajkumari na haijaba wa adu mahakna yakhi amadi sanaba adu yawhanki matam masida Jojo yamna pikliba amadi masagi jahi taraga mathoi khaktamak ngairiba adugi mathakta nupi oiba lamdam masidadi nupina asigumba sanage haibada mama mapana yaba haiba sisu yamna atangba ama oi masimak mahaki mama mapada su thoktuna sanaba si yarkhide adubu lona tumin chatuna thi suruge thabak ama tauruge haidana thokraga hairiba class aduda thawai yauna mahak sanaba du yaurakki Matamudugi oja oiriba nachaudagi Rohit Gender na mahakna Jojobu thajaba mahaki honaningba amadi pamjaba masada yamna confidence leijaba adugumba adu manghanba yade haiduna khanduna numit tara mangani khakta ngairaba adugumba state level championship aduda kanana mahakna Jojobu sembirakki amadi hairiba adugumba state level championship aduda Jojo Rajkumari na mi mari phuraga mahak goal lauki amadi best fighter gi mingthol su taki masina ahanba Jojo Rajkumari gi punsi tangkak amani tangkak asi Jojo Rajkumari gi punsi da sungkau kawa yararoidaba adugumba amani asum sanarakpana 2011-12 fawa sanara matung Jojo Rajkumari 2018 dagi MMA asida mahak khong thangjanba amuk haurakhi hairiba MMA fighter asida sananabagi lambisi atangba adugumba misak Honorabadi lemna mangde haibagumna Kangleipak Mix Martial Art Club KMMAC haidana khangnariba sigi chief coach oiriba Nandaibam Freng Mangangna Jojo Rajkumari na kickback
si thillaga kauba ma social media da urubadagi mak masana Jojo Rajkumari da MMA si sananingbra haiduna hangduna Jojo na sananingi haibadagi asumna hairiba MMA asida 2018 da Jojo khong amuk lambi asida thanglaki MMA hairiba masana asidi mix ni haibadi maming asida haijare MMA haiba si mixed martial artist hairiba asini boxing ludo wushu wrestling ayamba fight ki game loinamak manung chale masida MMA fight asi case fight amasu oiribani MMA fighter MMA da changaklaba matung Jojo Rajkumari tournament ahum 2020 fawda mahak thokuna sanakta hauzik fawda Jojo Rajkumari na famkiba medal singsi national da marirak north east ki oina medal nipan state level da nepal silver gold law hairiba sida national level da mahak na lawriba medal si nipan da nipan gold nakta amadi MMA dana medal ani famke Ngarang da haibadi December ki tarik tara in soplising ani kunga mathoida amukta su Jojo na round ahum sanagada baduda round amada Jojo Rajkumari na mai paktuna malem gi mamangda Jojo Rajkumari na kangai pak Manipur gi mingchat yamna chauna purakre imung gi awaba kaya bu tungoinaram ikai iki punamak thadok tawduna malem gi thakta Jojo Rajkumari sahi yamna nauna satnai rabi MMA fighter ama kangai pak Manipur gi tholakle masi punamak ki yaikhaga Maku miyamna hena wangna thangatpam thoi ngaiak sangbada Jojo Rajkumari nga yonba nga supply tawba phi yonba chamana yonba amadi candle sabat tawna masagi diet phawda hujaduna hona khibi lamdam masigi tanglabi Jojo Rajkumari kangai pak Manipur gi mamam loini haibada punamakna ngasiri sonarakli thagatarabli hona balep taba akhang kanbi ama oirubana ngasidi malem na sonaraklebi saknai debi fighter ama oilakli imungi awaba amadi marak asida tournament kaya su imungi awaba na sadaw daba kaya ama su Jojo Rajkumari gi punsida leikhidaba natti milu dagi biran kaya su sithakidaba natti marak asida MMA fighter Jojo Rajkumari gi oda chief coach nandaibam frengna kathokpa amaga loina lamdam masida sanaroi kaya ama sengbatliba misak ama oiri mahaki manglan haibu mahaki satra singna malem masida saknai bi oiduna lamdam masigi mingchat purakpi amadi mahaki satra sing aduna mai paklaga makhoigi lengjumda tongjabadu manglan oiduna kathukpa amaga lonina asigu masi mahakna tawbani haiduna fongdokli Jojo Rajkumari kanglai pak lamdam masigi kanglai cha kayana mahakpu pungning thawgasi thagat minasi amana afaba torakpada thangatpa lamdam ama ohelasi haraga ngasigi video asi loisinjage Jojo Rajkumari miyangi ngasidi mathamoida chinbalda wakhalda amadi mitmang thakta miyamna sonarakpi miyamna khangnarakpi miyamna pena yengnaribi adugumba MMA fighter ama yamna tanglabi mamomloi ama ngasigi kanglai pak Manipur asida oirakliba simak akoi punamakki yaifabani akoi punamakki masi mahakpu ikai khunafam thoi haiba afam asisu miyamda khorjegi tabunungi saitagi thamjari